Rahul Gandhi Bareli ge MP Oiragani Priyanka Gandhi na Wayanad State ke Mikhal Thengnaragani haina Rahul Gandhi na phongdokre Congress luchingba Rahul Gandhi na pangthokiba Lok Sabha Mikhal aduda constituency anida mai pakpa ngamkhraba matung karamba constituency ge MP oigadage haina miyamna chamamnaduna leikraba matung haukiba June 13 ta Rahul Gandhi na mahak Uttar Pradesh ge Bareli constituency ge MP oiragani haina laukthokre Rahul Gandhi na Bareli ge MP oinabagidama Kerala ge Wayanad State thadok nabada Sit asi hangduna laigadaba maramna amok hanna Mikhal pangthoktuna MP ama khannaba thorang tauragani Mikhal aduda Rahul Gandhi ge machal nupe Priyanka Gandhi na mirep oina thoktuna mahage ahanba election Thengnaragani hairi Bareli ge MP oigani haina laukthokraba matung Rahul Gandhi na Wayanad ge miyambu thagatpa phongdokladuna haukiba chahi manga asida sagat pirakpagi nungaiba phongdokhi mahak na hai haukiba chahi manga asida praja singge support yaudana mahak miyamgi seba tawba ngamlamloi adubo Bareli ga Congress ka lainarakhiba kuiraba mari asina mahakpo mafam adugi amuktang oirabasu miyamgi thagal tawninghale Wayanad thadoi haiduna miyamna nungaitaba phawbiganu machal nubi Priyanka Gandhi na Wayanad ke MP oiduna miyamgi damak lekhigani toina Wayanad laktuna miyamga wari watai sanaduna saukhat khongthangda khongjel leptana sangsinaba honaminase pangthokadoriba Mikhal ase haidoklaba matamda Bareli amadi Wayanad constituency da MP ani leire haina miyamna lawba yaragani Priyanka Gandhi ga loinana constituency anigi miyambu India da masak thokna amasung matik chana represent tawnaba honagani haiki